ꯏꯔꯝꯗꯝꯁꯤꯒꯤ ꯅꯍꯥ ꯈꯨꯗꯤꯡꯃꯛ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯁꯔꯨꯛ ꯌꯥꯕꯤꯌꯣꯕ ꯑꯩꯁꯦ ꯅꯍꯥꯟ January 19ꯗ 60 days challenge ꯑꯅ ꯑꯃ ꯇꯧꯖꯦꯅ Instagramꯗ ꯔꯤꯜ ꯑꯃ ꯑꯣꯏꯅ ꯊꯥꯒꯠꯄꯅꯦꯕ ꯁꯤꯒꯤꯁꯦ ꯑꯩꯗꯤꯀꯣ ꯀꯩꯁꯨ ꯃꯤꯁꯦ ꯀꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯛꯑꯣꯏ ꯀꯥꯏꯅ ꯈꯜꯂꯨꯏꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯃꯤ 30ꯒꯤ ꯃꯊꯛꯇ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯉꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ 21 Januaryꯅꯦꯕꯀꯣ ꯉꯁꯤꯐꯥꯎꯁꯤꯗꯅꯦ ꯃꯤ 30ꯒꯤ ꯃꯊꯛꯇꯅꯦ ꯁꯤꯒꯤꯁꯦ ꯁꯔꯨꯛ ꯌꯥꯖꯒꯦ ꯏꯇꯥꯎ ꯌꯥꯎꯒꯦ ꯆꯦꯂꯦꯟꯖꯁꯦ ꯇꯧꯔꯁꯦ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯍꯥꯏꯔꯤꯁꯦ ꯃꯤ 30ꯒꯤ ꯃꯊꯛꯇ ꯂꯩꯈ꯭ꯔꯦꯕ ꯊꯤꯅ ꯂꯥꯏꯕꯛ ꯐꯕꯅꯤꯀꯣ ꯁꯤꯒꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯤ 30 ꯊꯤꯅ ꯅꯩꯔꯗ꯭ꯔꯣ ꯃꯤ 30ꯅꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖ ꯇꯧꯊꯔꯁꯦ ꯍꯦꯛꯇ ꯅꯩꯊꯔꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯆꯪꯃꯤꯟꯅꯁꯦ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯍꯥꯏꯁꯦ ꯑꯐꯕ ꯃꯥꯏꯀꯩꯗꯅꯤꯀꯣ ꯆꯪꯅꯤꯡꯉꯤꯁꯦ ꯁꯤꯒꯤꯁꯦ ꯌꯦꯡꯉꯨ ꯃꯤ 30 ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯌꯥꯝꯃꯕꯅꯤꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯏꯁꯤꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯧꯔꯝꯕ ꯄ꯭ꯂꯥꯟꯁꯦ ꯆꯦꯂꯦꯟꯖꯁꯦ ꯑꯩꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯑꯣꯏꯅ ꯈꯜꯂꯨꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯑꯩꯁꯦ ꯀꯟꯇꯦꯛ ꯇꯧꯔꯒ ꯏꯟꯇꯔꯦꯛ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦꯕ ꯍꯥꯏꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒꯦ ꯇꯧꯔꯝꯕꯅꯦꯕ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯁꯦ ꯑꯗꯣ ꯃꯤ 30ꯒꯤ ꯃꯊꯛꯇ ꯂꯥꯛꯑꯦ ꯍꯥꯏꯔꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤ 30ꯒꯤ ꯃꯊꯛꯁꯤꯗ ꯑꯩꯅ ꯑꯃꯃꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯗꯤ ꯃꯇꯝ ꯀꯌꯥꯝ ꯂꯧꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯧꯔꯛꯄ ꯍꯥꯏꯁꯦ ꯃꯤ ꯑꯃꯗꯁꯨ ꯑꯩꯅ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯐꯖꯅ ꯄꯤꯕ ꯉꯝꯃꯔꯣꯏꯕ ꯏꯟꯇꯔꯦꯛꯁꯟꯗꯣ ꯐꯖꯅ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯥꯡꯖꯔꯦ ꯃꯌꯥꯝꯗꯁꯨ ꯃꯥꯡꯖꯗ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯤꯀꯣ ꯑꯩꯅ ꯗꯤꯇꯦꯜꯁ ꯀꯩꯀꯥꯗꯣ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯁꯦꯝꯃꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯔꯒꯦꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯏꯁꯦ ꯑꯗꯣ ꯍꯧꯖꯤꯜꯂꯛꯑꯒꯦ ꯁꯠ ꯂꯥꯎꯅ ꯑꯗꯨꯗꯤ ꯆꯦꯂꯦꯟꯖꯁꯤꯒꯤ ꯗꯤꯇꯦꯜꯁ ꯀꯩꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯗ ꯗꯤꯇꯦꯜꯁ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯑꯃꯁꯨ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯑꯩꯅ ꯀꯩꯒꯤꯅꯣ ꯃꯌꯥꯝꯗ ꯇꯧꯔꯤꯁꯦ ꯄ꯭ꯂꯁ ꯄꯨꯟꯅ ꯇꯧꯁꯦ ꯍꯥꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯄꯨꯟꯅ ꯇꯧꯕ ꯆꯦꯂꯦꯟꯖꯁꯦ ꯁꯤꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯕꯅꯦꯕ ꯑꯩ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁꯇꯩꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯏ ꯈꯪꯒꯅꯦꯕ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤ ꯃꯥꯔꯇꯤꯟ ꯔꯥꯍꯨꯜ ꯗꯥꯏꯃꯟꯒꯁꯨ ꯍꯦꯛ ꯌꯥꯎꯕꯅꯦꯀꯣ ꯑꯩ ꯏꯅꯥꯎꯄꯥ ꯑꯃ ꯂꯩ ꯗꯥꯏꯃꯟꯗꯅ ꯑꯃ ꯃꯥꯁꯨ ꯍꯦꯛ ꯌꯥꯎꯕꯅꯦꯕ ꯆꯦꯂꯦꯟꯖꯁꯦ ꯇꯨꯝꯕ ꯄꯨꯡ 5ꯒꯤ ꯃꯃꯥꯡꯗ ꯇꯨꯝꯕ ꯍꯧꯒꯠꯄꯤ ꯆꯦꯂꯦꯟꯖ ꯇꯧꯈ꯭ꯔꯦ ꯅꯣꯏꯕ ꯍꯟꯊꯕꯩ ꯆꯦꯂꯦꯟꯖ ꯇꯧꯈ꯭ꯔꯦ ꯔꯥꯍꯨꯜꯅ ꯅꯣꯏꯕ ꯍꯟꯒꯠꯂꯛꯄꯩ ꯆꯦꯂꯦꯟꯖ ꯇꯧꯈ꯭ꯔꯦ ꯑꯄꯣꯕ ꯃꯤꯅꯒ ꯄꯩꯁꯥꯒ ꯄꯨꯊꯣꯛꯅꯔꯒ ꯀꯩꯅꯣꯒ ꯖꯤꯝꯒꯤꯒ ꯄꯨꯊꯣꯛꯅꯕ ꯆꯨꯝꯊꯥꯡꯗꯒ ꯁꯥꯟꯅꯔꯨꯕ ꯈꯣꯠꯄ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯥꯎꯔꯕꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯑꯃ ꯑꯣꯏꯈ꯭ರೆ ꯁꯤꯒꯤꯁꯦ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯇꯧꯖꯕꯗꯒꯤꯅꯦ ꯃꯤꯒ ꯄꯨꯜꯂꯒ ꯇꯧꯕꯁꯤꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯇ꯭ꯔꯤꯄꯜ ꯑꯦꯟ ꯆꯦꯂꯦꯟꯖ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯜ ꯑꯦꯟ ꯆꯦꯂꯦꯟꯖꯁꯦ ꯑꯗꯨꯝ ꯄꯟꯅꯤꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯗꯛ ꯂꯥꯎꯅ ꯈꯪꯕ ꯉꯝꯅꯕ ꯅꯨꯃꯤꯠ 30 days ꯃꯥꯁꯇꯔꯕꯦꯁꯟ ꯑꯝꯇ ꯇꯧꯗꯕꯤꯗ ꯂꯩꯕ ꯉꯝꯈꯤꯌꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯝ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏꯑꯕ ꯃꯥꯔꯇꯤꯟꯒ ꯔꯥꯍꯨꯜꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯗꯨꯒ ꯇꯧꯃꯤꯟꯅꯈꯤꯕꯅ ꯉꯝꯈ꯭ꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯒ ꯄꯨꯜꯂꯒ ꯆꯦꯂꯦꯟꯖ ꯇꯧꯃꯤꯟꯅꯕꯁꯦ ꯁꯤꯁꯤꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯁꯤꯒꯤꯁꯦꯀꯣ ꯁꯥꯏꯟꯇꯤꯐꯤꯛ ꯑꯗꯨ ꯑꯗꯥ ꯂꯣꯏꯅꯃꯛ ꯇꯣꯛꯈ꯭ꯔꯕ ꯁꯥꯏꯟꯇꯤꯐꯤꯛ ꯃꯣꯏꯒꯤ ꯔꯤꯁꯔꯆ ꯀꯩꯀꯥꯗꯁꯨ ꯂꯩꯀꯣ ꯂꯩꯕꯩꯗꯤ ꯑꯗꯣ ꯑꯗꯨꯒꯤꯗꯤ ꯄꯜꯂꯒꯨꯝꯁꯦꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁꯇ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩꯒ ꯅꯪꯒ ꯆꯦꯂꯦꯟꯖ ꯇꯧꯃꯤꯟꯅꯔꯁꯦ ꯍꯥꯏꯁꯦꯀꯣ ꯌꯦꯡꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯦꯡꯉꯤꯕ ꯅꯤꯄꯥ ꯇꯝꯕ ꯅꯍꯥꯛꯀ ꯑꯩꯒ ꯆꯦꯂꯦꯟꯖ ꯇꯧꯋꯦ ꯍꯥꯏꯔꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯦ ꯍꯥꯏꯔꯁꯤꯅꯦꯀꯣ ꯏꯀꯥꯏꯗꯣꯏꯅꯦꯕ ꯍꯦꯛ ꯆꯦꯂꯦꯟꯖꯁꯦ ꯄꯣꯕ ꯃꯇꯝꯗ ꯏꯁꯦꯡ ꯁꯦꯡꯅ ꯁꯤ ꯏꯀꯥꯏꯗꯣꯏꯅꯦꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯪꯒꯤ ꯇꯣꯡꯕ ꯀꯧꯍꯜꯂꯁꯤꯀꯣ ꯑꯩꯅ ꯁ꯭ꯇꯥꯔ ꯁꯟꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯅꯤꯁꯤ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯃꯤꯟꯅꯔꯦꯕꯀꯣ ꯆꯦꯂꯦꯟꯖꯁꯦ ꯑꯩꯅ ꯄꯣꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗꯣꯏꯅꯦꯕ ꯅꯪꯅ ꯄꯣꯔꯒꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯏꯀꯥꯏꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯕꯅꯤꯅ ꯆꯦꯂꯦꯟꯖꯁꯦ ꯉꯝꯗꯕ ꯌꯥꯗꯦꯀꯣꯅ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯂꯥꯛꯄꯅꯦꯕ ꯏꯁꯦꯡ ꯁꯦꯡꯅꯅꯤꯀꯣ ꯅꯦꯒꯦꯇꯤꯞꯇ ꯆꯠꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯪ ꯑꯁ ꯁ꯭ꯇꯥꯔ ꯁꯟꯅ ꯉꯝꯈ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯈꯣꯠꯂꯦ ꯇꯣꯝꯕꯅ ꯉꯝꯈ꯭ꯔꯦ ꯑꯁ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯂꯩꯁꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯅꯦꯒꯦꯇꯤꯞ ꯔꯣꯝꯗ ꯆꯠꯈ꯭ꯔꯦꯀꯣ ꯄꯣꯖꯤꯇꯤꯞ ꯔꯣꯝꯗ ꯇꯣꯝꯕꯅ ꯉꯝꯃꯤꯁꯤꯗꯤ ꯑꯩꯁꯨ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯁ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ ꯏꯕꯥꯅꯤ ꯑꯩꯅꯁꯨ ꯃꯥꯒꯤ ꯑꯈꯪꯕꯈꯩ ꯃꯉꯣꯟꯗ ꯍꯪꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯈꯪꯕꯈꯩꯁꯨ ꯃꯉꯣꯟꯗ ꯁꯤꯌꯔ ꯇꯧꯒꯅꯤ ꯁꯨꯃꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯂꯣꯏꯅꯃꯛ ꯏꯝꯄ꯭ꯔꯨቭ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯅꯪꯅ ꯉꯝꯈꯤꯕꯗ ꯑꯩ ꯃꯥꯏꯊꯤꯕ ꯅꯠꯇꯦꯕ ꯑꯩꯅ ꯉꯝꯕꯗ ꯅꯪ ꯃꯥꯏꯊꯤꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯝꯃꯤꯟꯅꯕ ꯌꯥꯏꯑꯕ ꯁꯤꯒꯤꯁꯦ ꯆꯦꯂꯦꯟꯖ ꯇꯧꯕꯁꯤꯗ ꯅꯪ ꯅꯁꯥ ꯅꯇꯣꯝꯇ ꯈꯪꯉꯛꯀꯅꯦꯕ ꯃꯤ ꯑꯃꯒ ꯇꯧꯔꯛꯄꯁꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯌꯥꯝ ꯊꯤ ꯇꯧ ꯌꯥꯕꯅꯦ ꯃꯤ 30ꯃꯨꯛ ꯑꯩ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯃꯤ 30ꯃꯨꯛ ꯌꯥꯎꯔꯦꯗꯅ ꯑꯩ ꯅꯣꯏꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯒꯦꯕꯀꯣ ꯑꯩꯅꯒ ꯍꯧꯖꯤꯛ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯤꯗ ꯑꯩꯅꯒ ꯍꯦꯛꯇ ꯅꯣꯏꯗꯒꯤ ꯈꯪ ꯍꯩꯔꯝꯃꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯃꯗꯤ ꯁꯨꯡꯈꯟ ꯈꯟꯕꯤꯒꯅꯨꯕ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯁ ꯕ꯭ꯔꯣ ꯌꯥꯝ ꯊꯤ ꯈꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯗꯅ ꯈꯣꯠꯄ ꯑꯗꯨꯃꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯈꯪꯕ ꯆꯨꯝꯃꯦꯕ ꯑꯩꯅ ꯈꯪꯕ ꯃꯌꯥꯝꯅ ꯈꯪꯗꯕ ꯁꯣꯏ ꯂꯩꯔꯝꯒꯅꯦꯕ ꯅꯣꯏ ꯃꯌꯥꯝꯅ ꯈꯪꯕꯅꯦ ꯑꯩꯅ ꯈꯪꯗꯕ ꯇꯞ ꯇꯥꯏ ꯑꯃꯨꯛ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯃꯤ 30ꯁꯦ ꯈꯛ ꯍꯥꯏꯔꯁꯦ ꯍꯧꯖꯤꯛ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯃꯝ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕꯁꯦ ꯑꯃꯃꯝ ꯁꯤꯌꯔ ꯇꯧꯅꯔꯦ ꯍꯥꯏꯁꯤꯅꯦ ꯁ꯭ꯇꯥꯔꯁꯦ ꯅꯪꯅ ꯈꯪꯕꯅ ꯀꯩꯅꯣ ꯇꯣꯝꯕ ꯅꯪꯅ ꯈꯪꯕꯅ ꯀꯩꯅꯣ ꯆꯥꯎꯕ ꯅꯪꯅ ꯈꯪꯕꯅ ꯀꯩꯅꯣ ꯁꯤꯌꯔ ꯇꯧꯅꯔꯗꯤ ꯑꯩꯈꯣꯏꯁꯤ ꯅꯣꯂꯦꯖꯁꯦ ꯀꯌꯥꯝ ꯍꯦꯟꯅ ꯍꯦꯟꯒꯠꯀꯅꯤ ꯏꯒꯣ ꯂꯩꯅꯗꯕꯤꯗꯅꯤꯀꯣ ꯑꯩ ꯃꯉꯥꯏꯔꯦꯅ ꯆꯠꯄꯗꯣ ꯑꯗꯨꯃꯗꯤ ꯇꯧꯅꯒꯨꯝꯁꯤꯀꯣ ꯑꯩꯁꯨ ꯇꯧꯖꯔꯣꯏ ꯅꯣꯏꯁꯨ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯤꯌꯔ ꯇꯧꯅꯔꯒ ꯆꯦꯂꯦꯟꯖ ꯀꯩꯀꯥ ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯌꯥꯝ ꯊꯤꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯕꯗ ꯌꯥꯝ ꯊꯤꯅ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯅꯣꯏ ꯈꯔꯗꯤ ꯋꯥꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯥꯡ ꯊꯦꯡꯅꯔꯣꯏ ꯁꯤꯃꯗꯤ ꯑꯩ ꯍꯥꯟꯅ ꯍꯥꯏꯖꯍꯧꯔꯒꯦ ꯑꯗꯣ ꯌꯥꯔꯤꯈꯩ ꯃꯤꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯂꯥꯏꯟꯗ ꯆꯪꯅꯕꯅꯤꯀꯣ ꯑꯩꯅ ꯁꯤꯟꯖꯔꯤꯕꯁꯤꯁꯨ ꯑꯗꯣ ꯄꯥꯡꯗꯤ ꯊꯦꯡꯅꯔꯛꯇꯕꯅꯤ ꯍꯦꯛꯇ ꯑꯗꯨꯝ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯑꯩ ꯁꯤꯗꯅꯤꯡꯗꯦꯀꯣ ꯑꯗꯣ ꯏꯁꯦꯡ ꯁꯦꯡꯅꯅꯦ ꯁꯤꯒꯤꯁꯤꯃꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯅ ꯑꯩꯅ ꯑꯃꯨꯛ ꯃꯋꯥ ꯂꯧꯗꯦ ꯍꯨꯟꯗꯣꯛꯑ ꯂꯩꯔꯝꯃꯒꯗꯤ ꯌꯥꯔꯔꯣꯏꯕ ꯐꯠꯇꯕ ꯂꯩꯔꯝꯃꯒꯁꯨ ꯄꯨꯈꯠꯃꯤꯟꯅꯔꯛꯁꯦꯕ ꯑꯩꯒꯤ ꯐꯠꯇꯕꯗꯨꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝꯅ ꯄꯨꯂꯞ ꯑꯣꯏꯅ ꯐꯒꯠꯃꯤꯟꯅꯔꯛꯁꯦꯕꯀꯣ ꯁꯤꯁꯨ ꯈ꯭ꯋꯥꯏ ꯕꯦꯁꯅꯤꯀꯣ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯁꯕꯅꯥ ꯁꯥꯔꯕꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯁꯤꯗ ꯅꯣꯏ ꯃꯣꯇꯤꯚꯦꯁꯟ ꯄꯣꯛꯇ꯭ꯔꯒꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯃꯣꯇꯤꯚꯦꯁꯟ ꯄꯣꯛꯇꯣꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯁꯦ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯃꯣꯇꯤꯚꯦꯁꯟ ꯄꯣꯛꯇ꯭ꯔꯒꯗꯤꯅꯦ ꯈꯪꯗꯦ ꯅꯣꯏ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯣꯏ ꯃꯣꯇꯤꯚꯦꯁꯟ ꯂꯥꯛꯀꯗꯣꯏꯁꯦ
ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯆꯦꯂꯦꯟꯖꯁꯦ ꯁꯤꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯇꯧꯕꯁꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯛꯀꯦ ꯄꯨꯜꯂꯒ ꯇꯧꯕꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯕꯅꯦ ꯑꯗꯨꯒꯤꯅꯤꯀꯣ ꯃꯌꯥꯝ ꯄꯨꯜꯂꯒ ꯇꯧꯖꯔꯛꯏꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯆꯦꯂꯦꯟꯖꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯗꯤꯇꯦꯜꯁ ꯂꯣꯏꯅꯃꯛ ꯍꯥꯏꯖꯔꯛꯑꯒꯦ ꯍꯣꯔꯦꯟꯀꯣ ꯑꯩꯅ ꯁꯦꯡꯗꯣꯛꯀꯗꯕ ꯑꯃꯁꯨ ꯂꯩ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯗ ꯑꯗꯨꯃꯁꯨ ꯑꯩ ꯁꯦꯡꯗꯣꯛꯆꯔꯝꯃꯒꯦ ꯑꯗꯣ ꯆꯦꯂꯦꯟꯖꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯗꯀꯣ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯊꯤꯅ ꯍꯟꯊꯕ ꯍꯥꯏꯕꯁꯦ ꯇꯣꯛꯊꯣꯛꯑꯣ ꯍꯥꯏꯗꯦꯀꯣ ꯑꯩ ꯅꯣꯏ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯇꯣꯛꯊꯣꯛꯑꯣꯅ ꯍꯥꯏꯗꯦꯀꯣ ꯄꯨꯔꯥ ꯀꯛꯊꯠꯂꯣꯅ ꯍꯥꯏꯗꯦꯀꯣ ꯍꯟꯊꯕꯅ ꯍꯥꯏꯕꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯇꯔꯕꯦꯁꯟꯁꯦ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏꯕ ꯑꯩꯅꯦ ꯔꯥꯍꯨꯜꯅꯦ ꯃꯥꯔꯇꯤꯟꯅꯦ ꯃꯥꯂꯦꯉꯥꯝꯕꯅꯦ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯇꯔꯕꯦꯁꯟ 60 ꯗꯦꯖ ꯅꯨꯃꯤꯠꯁꯦ ꯃꯥꯁꯇꯔꯕꯦꯁꯟ ꯑꯝꯇ ꯇꯧꯗꯕꯅ ꯌꯥꯅꯔꯦꯕ ꯁꯤꯒꯤꯁꯦ ꯃꯌꯥꯝꯅꯗꯤ 60 ꯗꯦꯖꯁꯦ ꯄꯨꯂꯞ ꯀꯛꯊꯠꯂꯣꯏ ꯍꯥꯏꯗꯦꯕ ꯉꯝꯃꯣꯏꯕ ꯅꯣꯏ ꯍꯥꯏꯔꯛꯄ ꯌꯥꯏꯀꯣ ꯏꯁꯇꯥꯔꯁꯟ ꯀꯔꯤꯅꯣꯅꯤ ꯏꯁꯇꯥꯔꯁꯟꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯁꯤ ꯃꯥ ꯌꯥꯝ ꯍꯩꯕ ꯃꯥ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯃꯥꯅ ꯉꯝꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯁꯦ ꯃꯥꯁꯇꯔꯕꯦꯁꯟ ꯂꯦꯞꯅꯕ ꯍꯣꯠꯅꯈꯠꯂꯤꯁꯦ ꯌꯥꯝ ꯊꯤ ꯀꯨꯏꯔꯦꯕ ꯍꯦꯛ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤꯅꯦꯀꯣ ꯈꯔ ꯂꯩꯔꯒ ꯈꯪꯉꯛꯑꯦꯕꯀꯣ ꯅꯣ ꯐꯦꯞꯀꯤ ꯃꯇꯥꯡꯗ ꯀꯥꯟꯅꯕ ꯈꯣꯠꯄꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯗꯩꯗꯤ ꯌꯥꯝ ꯍꯦꯟꯅ ꯑꯦꯗꯤꯛꯁꯟꯁꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯁꯣꯛꯍꯜꯂꯦꯁꯦ ꯈꯪꯉꯕꯅꯤꯅꯅꯦ ꯐꯒꯠꯍꯟꯅꯤꯡꯉꯦꯕ ꯊꯤ ꯀꯨꯏꯔꯦꯕ ꯍꯣꯠꯅꯈꯠꯂꯤꯁꯦ ꯑꯩꯈꯣꯏ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯅꯕ ꯍꯣꯠꯅꯈꯠꯂꯤꯁꯦ ꯌꯥꯝ ꯊꯤ ꯀꯨꯏꯔꯦꯕ ꯇ꯭ꯔꯤꯄꯜ ꯑꯦꯟ ꯆꯦꯂꯦꯟꯖꯀꯗꯣ ꯃꯃꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣꯗ ꯌꯥꯎꯋꯤꯗꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯈꯠꯂꯕꯅꯤꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯇ꯭ꯔꯤꯄꯜ ꯑꯦꯟ ꯆꯦꯂꯦꯟꯖꯀꯗꯣ ꯗꯛ ꯂꯥꯎꯅ ꯀꯛꯊꯠꯄ ꯉꯝꯈ꯭ꯔꯤꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯇꯧꯔꯕꯅꯤꯀꯣ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯤꯁꯦꯝꯕꯔꯒ ꯖꯅꯋꯥꯔꯤꯒꯤꯗ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯑꯩꯁꯨ ꯃꯣꯏꯁꯨ ꯁꯤ ꯌꯦꯡꯉꯣ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏꯕꯨ ꯄꯨꯂꯞ ꯀꯛꯊꯠꯄ ꯊꯤ ꯀꯨꯏꯔꯛꯑꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤꯅꯦ ꯄꯨꯛꯀꯛ ꯀꯛꯊꯠꯄꯗꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕꯗꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯑꯩ ꯑꯁꯦꯡꯕ ꯊꯥꯖꯕꯤꯌꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯔꯤꯗ꯭ꯌꯨꯁ ꯑꯣꯏꯅ ꯇꯧꯕꯤꯔꯣꯕ ꯅꯪ ꯍꯞꯇꯥ ꯑꯃꯗꯅꯦ ꯃꯥꯁꯇꯔꯕꯦꯁꯟꯁꯦ 3ꯔꯛ ꯇꯧꯔꯝꯃꯦ ꯍꯥꯏꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯁꯦꯕꯀꯣ ꯅꯪꯁꯦ ꯍꯞꯇꯥ ꯑꯃꯗ ꯃꯥꯁꯇꯔꯕꯦꯁꯟꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯑꯃꯃꯝ ꯇꯧꯔꯒ 3ꯔꯛ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤꯅꯦ ꯃꯊꯪ ꯍꯞꯇꯥꯗꯅꯦ ꯃꯥꯁꯇꯔꯕꯦꯁꯟꯁꯦ ꯅꯪꯅꯦ ꯍꯞꯇꯥ ꯑꯃꯗꯨꯗꯅꯦ 5ꯔꯛ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯁꯦ ꯐꯔꯕꯅꯦꯕ ꯂꯧꯁꯟꯕ ꯉꯝꯕꯤꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯔꯤꯗ꯭ꯌꯨꯁ ꯇꯧꯔꯣꯕ ꯑꯣꯏꯅ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯕꯀꯣ ꯅꯪꯁꯦ ꯗꯥꯏꯇꯤꯡ ꯇꯧꯅꯤꯡꯉꯦꯕꯀꯣ ꯅꯣꯏꯔꯦ ꯍꯥꯏꯁꯤꯅꯦꯀꯣ ꯑꯩ ꯅꯣꯏꯔꯝꯕꯅꯤꯅ ꯅꯣꯏꯕꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯒꯦꯕ ꯅꯣꯏꯔꯝꯃꯦꯕꯀꯣ ꯅꯪꯁꯦ ꯅꯣꯏꯗꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗ ꯅꯪꯁꯦ ꯅꯣꯏꯕ ꯍꯟꯊꯅꯕ ꯗꯥꯏꯇꯤꯡ ꯇꯧꯅꯤꯡꯉꯛꯑꯦꯕꯀꯣ ꯅꯪꯁꯦ ꯆꯥꯛꯇ ꯀꯃꯟ ꯑꯣꯏꯕ ꯆꯥꯛꯇ ꯄꯤꯔꯁꯦ ꯆꯥꯛ ꯈꯥꯕꯩ 5 ꯆꯥꯔꯝꯃꯦꯕ ꯅꯪꯁꯦ ꯈꯥꯕꯩ 5 ꯆꯥꯔꯝꯕ ꯆꯥꯛ ꯅꯪꯁꯤꯅꯀꯣ ꯈꯥꯕꯩ 4 ꯇꯛ ꯂꯥꯎꯅ ꯀꯛꯊꯠꯈ꯭ꯔꯒ ꯈꯥꯕꯩ ꯑꯃꯈꯛ ꯆꯥꯔꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯑꯗꯨꯒꯤ ꯗꯥꯏꯠꯇꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯊꯕ ꯉꯝꯒꯗ꯭ꯔꯅꯦ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯅꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯑꯗꯣ ꯅꯪ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯅ ꯄꯣꯛꯈꯠꯂꯛꯀꯅꯦꯕ ꯅꯪ ꯑꯁ ꯈꯥꯕꯩ 5 ꯆꯥꯔꯝꯕ ꯅꯪꯅ ꯑꯃꯈꯛ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗ ꯋꯥꯒꯅꯦꯕ ꯅꯪ ꯅꯁꯥꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯑꯁ ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯁꯤꯒꯤ ꯗꯥꯏꯇꯤꯡꯁꯦ ꯑꯩ ꯇꯧꯖꯔꯔꯣꯏ ꯋꯥꯁꯦ ꯌꯥꯝ ꯋꯥꯕꯁꯤꯕꯨ ꯅꯣꯏꯖꯔꯒꯦ ꯈꯜꯂꯒ ꯍꯥꯟꯅꯒꯤ 5ꯗꯣ ꯑꯗꯨ ꯄꯠ ꯂꯥꯎꯅ ꯍꯟꯖꯤꯜꯂꯛꯀꯅꯦꯕ ꯑꯃꯔꯣꯝꯗ ꯅꯪꯅ ꯗꯥꯏꯇꯤꯡ ꯈꯥꯕꯩ 5 ꯆꯥꯔꯝꯕꯗꯣ ꯈꯥꯕꯩ 4ꯈꯛ ꯆꯥꯔꯁꯦꯕ ꯈꯥꯕꯩ ꯑꯃꯈꯛ ꯀꯛꯊꯠꯁꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯒꯅꯤꯀꯣ ꯍꯥꯏꯗꯤ ꯂꯥꯝꯕꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯒꯅꯤꯀꯣ ꯅꯪ ꯑꯃ ꯍꯟꯊꯔꯛꯄꯅꯤꯅ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯑꯁ ꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯁꯨꯡꯇꯧ ꯇꯧꯔꯕ ꯑꯗꯨꯗꯤ ꯅꯪ ꯉꯝꯒꯅꯦꯕ ꯑꯗꯨꯝ ꯅꯪ ꯗꯥꯏꯠꯇꯣ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯁꯁꯇꯦꯅꯦꯕꯜ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯅ ꯑꯃꯨꯛ ꯊꯥꯕꯅꯦ ꯁꯁꯇꯦꯅꯦꯕꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯉꯝꯒꯅꯦꯕ ꯁꯤꯒꯤꯁꯦ ꯉꯝꯕꯁꯤꯅꯦꯕ ꯄꯥꯝꯃꯤꯁꯦ ꯉꯝꯕ ꯀꯥꯟꯗꯅꯦꯕ ꯅꯪ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯔꯀꯥꯟꯗꯅꯦꯕ ꯃꯥꯏ ꯄꯥꯛꯀꯗꯣꯏꯁꯦ ꯅꯠꯇꯕꯤꯗ ꯅꯪꯅ ꯈꯥꯕꯩ ꯑꯃꯃꯝꯈꯛꯇꯣ ꯅꯨꯃꯤꯠ 5ꯅꯤ ꯐꯖꯅ ꯆꯥꯔꯝꯃꯦ ꯑꯗꯨꯒ ꯅꯪ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅ ꯍꯥꯟꯅꯒꯤ 5ꯗꯨꯗ ꯍꯟꯖꯤꯜꯂꯒꯗꯤ ꯅꯪ ꯗꯥꯏꯇꯤꯡ ꯇꯧꯕ ꯅꯪꯒꯤ ꯋꯦꯠ ꯂꯣꯁꯇꯣ ꯉꯝꯒꯗ꯭ꯔꯥ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯁꯤ ꯆꯞ ꯃꯥꯟꯅꯩꯕ ꯃꯥꯁꯇꯔꯕꯦꯁꯟꯗꯁꯨ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯍꯞꯇꯥ ꯑꯃꯗꯒ ꯅꯪꯁꯦ 3ꯔꯛ ꯇꯧꯔꯝꯃꯦꯕ ꯑꯁ ꯍꯟꯗꯛꯇꯤ ꯑꯩ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏ ꯀꯥꯏꯅ ꯅꯨꯃꯤꯠ 5ꯅꯤ ꯅꯪ ꯁꯨꯡꯇꯧ ꯇꯧꯗꯕꯤ ꯂꯩꯔꯦꯕ ꯅꯣꯡꯉꯥꯜꯂꯒ ꯇꯧꯔꯦꯕ ꯔꯤꯂꯥꯞꯁ ꯇꯧꯔꯦꯕ ꯑꯗꯩ ꯅꯪ ꯀꯩ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯑꯁ ꯃꯊꯪꯗ ꯑꯃꯨꯛ ꯇꯧꯔꯒꯦꯅ ꯅꯨꯃꯤꯠꯇꯨꯗ 4ꯔꯛ 5ꯔꯛ ꯇꯧꯁꯟꯈ꯭ꯔꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯩꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯗ ꯅꯣꯏ ꯅꯁꯥꯅ ꯌꯥꯖꯕ꯭ꯔꯥ ꯌꯦꯡꯖꯧꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯅꯤꯀꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯁꯤꯅꯤ ꯑꯗꯨꯅ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯁꯦ ꯗꯛ ꯂꯥꯎꯅ ꯀꯛꯊꯠꯀꯦꯅ ꯈꯟꯕꯤꯒꯅꯨ ꯔꯤꯗ꯭ꯌꯨꯁ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ 5ꯔꯛ ꯇꯧꯔꯝꯃꯦꯗꯅꯀꯣ 3ꯔꯛ ꯈꯛ ꯇꯧꯔꯝꯃꯣꯕ ꯍꯞꯇꯥ ꯑꯃꯗ ꯅꯪ 2ꯔꯛ ꯈꯛ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ ꯑꯗꯨꯑꯣꯏꯗꯤ ꯌꯥꯔꯦ ꯅꯪ ꯀꯛꯊꯠꯄꯒꯤ ꯄ꯭ꯂꯥꯟ ꯌꯦꯡꯉꯣꯕ ꯉꯝꯃꯤꯉꯩ ꯇꯧꯔꯔꯣꯏꯒꯦ ꯀꯥꯏꯅ ꯇꯧꯊꯔꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯦꯁ ꯑꯣꯏꯒꯅꯦꯕ ꯅꯠꯇꯕꯤꯗ ꯅꯪꯅ ꯍꯞꯇꯥ ꯑꯃꯗ 3ꯔꯛ ꯇꯧꯔꯝꯕ ꯅꯪꯅ ꯗꯛ ꯂꯥꯎꯅ ꯀꯛꯊꯠꯂꯒꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯇꯧꯔꯒ 5ꯔꯛꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ 4ꯔꯛ 5ꯔꯛ ꯇꯧꯁꯜꯂꯦ ꯑꯗꯨꯗꯤ ꯀꯥꯟꯅꯗ꯭ꯔꯦꯕ ꯌꯥꯝ ꯊꯤ ꯃꯥꯡꯖꯔꯦꯕ ꯀꯩꯅꯣꯝ ꯄꯥꯏꯁꯜꯂꯛꯑꯦ ꯑꯗꯨꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯗꯨꯅ ꯃꯥꯁꯇꯔꯕꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯔꯤꯗ꯭ꯌꯨꯁ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ ꯅꯣꯏꯅ ꯍꯥꯟꯅꯗꯒꯤ ꯄꯥꯛꯅ ꯇꯧꯔꯛꯇꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯀꯛꯊꯠꯂꯣ ꯌꯥꯔꯦ ꯉꯝꯃꯦ ꯑꯗꯨꯏꯗꯤ ꯉꯝꯃꯅꯤ ꯍꯞꯇꯥ ꯑꯃꯗ 1ꯔꯛ 2ꯔꯛ ꯈꯛ ꯇꯧꯋꯦ ꯍꯥꯏꯗꯤ ꯀꯛꯊꯠꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯉꯝꯒꯅꯤꯀꯣ ꯅꯠꯇꯕꯤꯗ ꯍꯞꯇꯥ ꯑꯃꯗ ꯌꯥꯝ ꯇꯧꯔꯝꯃꯒ ꯗꯛ ꯂꯥꯎꯅ ꯀꯛꯊꯠꯂꯛꯄꯗꯣ ꯑꯗꯨꯗꯤ ꯉꯝꯃꯣꯏꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏꯗ ꯐꯣꯜꯁ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃ ꯄꯤꯅꯤꯡꯗꯦꯕ ꯑꯩꯅ ꯍꯦꯛꯇ ꯉꯝꯅꯤ ꯀꯥꯏꯅ ꯄꯨꯡꯍꯥꯏ ꯍꯥꯏꯖꯟꯕꯗꯣ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇꯣ ꯑꯗꯨꯃꯗꯤ ꯑꯩ ꯍꯥꯏꯖꯕ ꯄꯥꯝꯗꯦꯀꯣ ꯃꯌꯥꯝꯗ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ ꯑꯩꯗꯤ ꯑꯌꯥꯝꯕ ꯍꯥꯏꯖꯔꯤꯁꯤꯀꯣ ꯁꯤꯃ ꯊꯥꯖꯕꯤꯌꯨꯀꯣ ꯑꯩꯅ ꯉꯥꯡꯉꯛꯄ ꯃꯌꯥꯝꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯩ ꯀꯩꯗꯒꯤ ꯑꯩꯗꯤ ꯅꯣꯏꯗꯁꯨ ꯍꯥꯏꯖꯕꯗ ꯆꯥꯠ ꯖꯤꯄꯤꯇꯤꯗꯒꯤ ꯀꯩꯀꯥꯗꯩ ꯑꯗꯨꯒꯨꯝꯕ ꯌꯦꯡꯉꯒ ꯉꯥꯡꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯩꯅꯤ ꯉꯥꯡꯉꯤꯁꯦ ꯁꯤ ꯁ꯭ꯀ꯭ꯔꯤꯞ ꯈꯨꯏꯒꯁꯦ ꯊꯤꯔꯕꯅꯤ ꯉꯁꯤꯗꯩ ꯁ꯭ꯀ꯭ꯔꯤꯞ ꯊꯥꯗꯣꯛꯑꯒꯦ ꯁ꯭ꯀ꯭ꯔꯤꯞ ꯎꯕ꯭ꯔꯥ ꯁꯤ ꯁ꯭ꯀ꯭ꯔꯤꯞ ꯊꯥꯗꯔꯤꯅꯦꯕ ꯉꯁꯤ ꯅꯝꯃꯤꯅꯦ ꯚꯤꯗꯤꯑꯣ ꯄꯨꯡ ꯀꯌꯥꯗ ꯈꯪꯕ꯭ꯔꯣꯁꯤꯅꯣ ꯉꯥꯏꯁꯦ ꯄꯨꯡ 4:30 ꯇꯥꯔꯝꯗꯧ ꯌꯥꯔꯦ ꯄꯨꯡ 3ꯗꯅꯤꯀꯣ ꯍꯧꯒꯠꯂꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯣꯏꯒꯤꯗꯃꯛꯇꯅꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯀꯔꯤꯝ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝꯒꯤ ꯆꯦꯂꯦꯟꯖꯁꯤꯒꯤꯗꯃꯛꯇ ꯑꯩꯅꯦ ꯄꯨꯡ 3ꯗꯩ ꯍꯧꯒꯠꯂꯒ ꯁ꯭ꯀ꯭ꯔꯤꯞ ꯊꯥꯗꯔꯒꯅꯦ ꯅꯝꯃꯤꯁꯦ ꯀꯣ
ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯔꯁꯤꯀꯣ ꯑꯗꯨ ꯂꯩꯔꯦꯀꯣ ꯆꯦꯂꯦꯟꯖꯁꯤꯒꯤ ꯑꯅꯤꯁꯨꯕꯗ ꯂꯥꯏꯔꯤꯛ 3 ꯄꯥꯕꯤꯕ ꯍꯥꯏꯕꯗꯣ ꯂꯥꯏꯔꯤꯛꯁꯦ ꯑꯃꯍꯦꯛꯇ ꯄꯥꯕ ꯌꯥꯏꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕꯤꯌꯣ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯀꯩꯅꯣꯒꯤ ꯁ꯭ꯀꯨꯜꯒꯤꯗꯣ ꯑꯗꯨꯒꯤꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯕ ꯌꯥꯔꯦ ꯑꯩ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯄꯥꯡ ꯈꯪꯗꯦ ꯑꯗꯨꯅ ꯑꯩ ꯉꯥꯡꯖꯔꯣꯏꯒꯦꯕꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕꯅꯤ ꯈꯤꯇꯪꯗ ꯅꯠꯇꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯁꯤꯗꯤ ꯅꯣꯏꯅ ꯄꯥꯅꯤꯡꯗꯦꯒ ꯍꯥꯏꯔꯛꯄꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯅꯤꯡꯒꯅꯤ ꯄꯥꯅꯤꯡꯕ ꯑꯃ ꯄꯥꯔꯣꯀꯣ ꯁꯦ ꯍꯣꯏ ꯆꯨꯝꯃꯦꯕ ꯂꯥꯏꯔꯤꯛꯇꯁꯨ ꯄꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗ ꯏꯒꯣ ꯏꯁ ꯗ ꯑꯦꯅꯤꯃꯤ ꯀꯥꯏꯅ ꯂꯥꯏꯔꯤꯛ ꯂꯩ ꯗꯤꯞ ꯋꯥꯔꯛ ꯀꯥꯏꯅ ꯂꯥꯏꯔꯤꯛ ꯏꯕ ꯗꯤꯞ ꯋꯥꯔꯛ ꯍꯥꯏ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯄꯥꯕꯗ ꯒꯤꯒꯥ ꯌꯥꯝ ꯇꯧꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦ ꯃꯤꯁꯇꯔ ꯅꯣ ꯃꯣꯔ ꯃꯤꯁꯇꯔ ꯅꯥꯏꯁ ꯒꯥꯏ ꯀꯥꯏꯅ ꯁꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯒ ꯌꯥꯎꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕ ꯄꯥꯕꯗ ꯅꯪ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯅꯦꯕ ꯑꯗꯩ ꯗ ꯋꯦ ꯑꯣꯐ ꯗ ꯁꯨꯄꯦꯔꯤꯌꯔ ꯃꯥꯏꯟ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯄꯥꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯥꯏꯔꯤꯛ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗ ꯅꯪ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯏ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯏ ꯅꯪ ꯑꯗꯩ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯏ ꯑꯗꯩ ꯅꯪ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯏ ꯁꯤꯅꯤ ꯁꯤꯒꯨꯝꯕ ꯄꯥꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤꯒꯤꯁꯦ ꯂꯥꯏꯔꯤꯛ 3 ꯄꯥꯕꯤꯌꯨꯀꯣ 60 ꯗꯦꯖꯀꯤ ꯇꯥꯏꯝ ꯄꯤꯔꯤꯌꯠꯁꯤꯗ ꯑꯗꯩꯗꯤ ꯅꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯂꯩꯕꯗꯤ ꯕꯖꯦꯠꯇꯣ ꯍꯧꯖꯤꯛ ꯐꯔꯛ ꯇꯥꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯂꯥꯏꯄꯥꯛ ꯂꯩꯇꯦꯀꯣ ꯏꯀꯥꯏꯅꯒꯨꯝꯁꯤꯀꯣ ꯑꯩꯁꯨ ꯄꯤ ꯗꯤ ꯑꯦꯐꯇꯒꯤ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯄꯥꯔꯤꯁꯦ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯗꯤ ꯑꯦꯝ ꯇꯧꯁꯜꯂꯨ ꯑꯩ ꯂꯥꯏꯔꯤꯛꯇꯣ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯂꯥꯏꯔꯤꯛ 3 ꯑꯃ ꯄꯥꯕꯤꯔꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯅꯪꯅ ꯄꯥꯅꯤꯡꯕ ꯂꯥꯏꯔꯤꯛ 3 ꯄꯥꯕ ꯂꯣꯏꯁꯤꯟꯕꯤꯔꯣꯀꯣ ꯌꯥꯝ ꯊꯤ ꯀꯥꯟꯅꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯥꯏꯔ ꯂꯩꯕꯅꯤ ꯁꯤꯗꯗꯤ ꯍꯥꯏꯔꯔꯣꯏꯒꯦ 3ꯁꯨꯕꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯌꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩ ꯄꯥꯛꯅ ꯍꯦꯟꯅ ꯁꯥꯡꯗꯣꯛꯅ ꯍꯥꯏꯔꯣꯏꯒꯦ ꯃꯔꯝꯗꯤ ꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯤꯒꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯊꯤ ꯀꯨꯏꯔꯦꯕ ꯑꯩ ꯌꯥꯝ ꯊꯤꯅ ꯃꯦꯗꯤꯇꯦꯁꯟꯁꯦ ꯇꯧꯔꯤꯁꯦ ꯀꯟꯁꯤꯁꯇꯦꯟꯗꯤ ꯑꯣꯏꯕ ꯉꯝꯗꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯀꯣ ꯑꯩ ꯍꯥꯏꯒꯦꯀꯣ ꯃꯃꯤꯡꯒꯤ ꯈꯛꯇꯒ ꯇꯧꯕꯗꯣ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯈꯤꯕꯗꯀꯣ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯃꯃꯥꯡꯗꯁꯨ ꯇꯧꯈ꯭ꯔꯦꯕ ꯁꯤꯒꯤꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤ ꯀꯥꯟꯅꯕ ꯄꯣꯠꯅꯦꯅꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯦꯡꯅꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯗꯦꯕ ꯁꯤꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯄꯥꯛꯅ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏ ꯀꯩꯅꯣꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯞꯇꯣꯞꯇꯒꯤ ꯌꯦꯡꯉꯒ ꯒꯨꯒꯜꯗ ꯌꯦꯡꯉꯒ ꯀꯥꯟꯅꯕꯗꯣ ꯑꯗꯨ ꯍꯥꯏꯕꯗꯨꯃꯗꯤ ꯇꯣꯛꯆꯔꯒꯦ ꯑꯩꯅ ꯊꯤꯖꯤꯟꯖꯔꯒꯁꯨ ꯑꯗꯨꯃꯗꯤ ꯇꯣꯉꯥꯟꯅ ꯁꯦꯌꯔ ꯇꯧꯖꯔꯒꯦꯀꯣ ꯑꯩ ꯏꯁꯥꯒꯤꯗꯒꯤ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯂꯦꯡꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯃꯗꯤ ꯍꯥꯏꯖꯔꯛꯑꯔꯣꯏꯒꯦꯀꯣ ꯃꯌꯥꯝꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯁꯨ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯣꯔ ꯍꯣꯟꯕꯗ ꯑꯣꯏꯅ ꯁꯥꯟꯅꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯔ ꯍꯣꯟꯕꯒꯤꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯐꯣꯀꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯩ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯣ ꯅꯨꯡꯉꯥꯏꯕ ꯃꯦꯗꯤꯇꯦꯁꯟꯗꯨ ꯃꯈꯜ ꯈꯔ ꯂꯩꯕꯅꯤ ꯅꯣꯏꯅ ꯅꯨꯡꯉꯥꯏꯕꯗꯣ ꯇꯧꯕꯤꯔꯣ ꯃꯔꯤꯁꯨꯕꯗꯅ ꯖꯔꯅꯦꯂꯤꯡ ꯇꯧꯕꯤꯕ ꯗꯤꯞ ꯖꯔꯅꯦꯂꯤꯡ ꯍꯥꯏꯕ ꯑꯃ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯖꯔꯅꯦꯂꯤꯡ ꯍꯥꯏꯕ ꯑꯃꯒ ꯗꯤꯞ ꯖꯔꯅꯦꯂꯤꯡꯁꯤꯃꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯃꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯖꯨ ꯈꯪꯅꯕꯅꯦꯕ ꯗꯥꯏꯔꯤꯗ ꯑꯩꯈꯣꯏ ꯏꯁꯟꯕꯗꯨꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯊꯣꯛꯂꯛꯄ ꯅꯣꯡꯃꯗ ꯊꯣꯛꯂꯛꯄ ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯕꯕꯨ ꯑꯣꯏꯔꯣ ꯏꯁꯟꯕꯤꯌꯣꯕ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯒ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯦ ꯏꯁꯟꯕꯤꯌꯣꯕ ꯖꯔꯅꯦꯂꯤꯡ ꯇꯧꯕꯁꯤꯃꯗꯤ ꯌꯥꯝ ꯊꯤ ꯀꯥꯟꯅꯕꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕ ꯄꯣꯠꯅꯤꯀꯣ ꯁꯤꯃꯗꯤ ꯁꯤꯒꯤ ꯖꯔꯅꯦꯂꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯞ ꯖꯔꯅꯦꯂꯤꯡꯁꯦꯀꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯏꯁꯟꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯀꯣꯛꯀꯅꯤ ꯃꯤꯉꯣꯟꯗꯒ ꯁꯦꯌꯔ ꯇꯧꯅꯤꯡꯗꯕ ꯄꯣꯠꯁꯦ ꯅꯪ ꯖꯔꯅꯦꯂꯤꯡꯗ ꯏꯁꯟꯕꯤꯌꯣꯕ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯤ ꯐꯕꯅꯦꯕ ꯅꯨꯡꯉꯥꯏꯕ ꯇꯧꯔ ꯏꯁꯜꯂꯦꯗꯅ ꯅꯪ ꯅꯨꯡꯉꯥꯏꯕꯁꯦ ꯍꯦꯟꯒꯠꯀꯅꯦꯕ ꯑꯩ ꯃꯌꯥꯝ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯁꯤꯃꯗꯤ ꯁꯤꯗꯗꯤ ꯄꯥꯡ ꯇꯧꯔꯛꯑꯔꯣꯏꯒꯦ ꯑꯗꯨꯒ ꯑꯃ ꯑꯩꯅ ꯍꯥꯏꯕꯗꯣ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯖꯔꯅꯦꯂꯤꯡꯗꯣ ꯑꯗꯨꯃꯗꯤꯀꯣ ꯃꯌꯥꯝ ꯄꯥꯡ ꯇꯧꯅꯗꯦꯕ ꯁꯤꯒꯤꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯄꯥꯡ ꯇꯧꯅꯕ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨ ꯌꯥꯝ ꯊꯤ ꯁꯣꯏꯕꯅꯦꯕ ꯁꯤꯒꯤꯁꯦ ꯇꯧꯕꯤꯌꯣꯕ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯎꯠꯄꯤꯌꯣꯕ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄꯤꯌꯣꯕ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯉꯔꯥꯡ ꯑꯩ ꯀꯩ ꯎꯠꯂꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯔꯥꯡ ꯀꯃꯥꯏꯅ ꯎꯠꯂꯤ ꯈꯪꯕ꯭ꯔꯥ ꯃꯤ 10ꯒꯤ ꯃꯊꯛꯇ ꯉꯔꯥꯡꯐꯥꯎ ꯇꯧꯋꯦꯕ ꯉꯁꯤꯐꯥꯎꯗ ꯃꯤ 30ꯃꯨꯛ ꯁꯨꯕꯅꯦꯕꯀꯣ ꯉꯔꯥꯡꯐꯥꯎꯗ ꯑꯩ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠꯁꯦ ꯀꯃꯥꯏꯅ ꯎꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯤꯒꯨꯝꯕ ꯆꯦꯂꯦꯟꯖ ꯑꯃ ꯊꯥꯒꯠꯄꯗ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯒꯦꯅ ꯇꯧꯕꯤꯔꯛꯏꯁꯦ ꯌꯥꯝ ꯊꯤꯅ ꯑꯩ ꯅꯨꯡꯉꯥꯏꯖꯩꯌꯦꯅ ꯑꯩ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯑꯩ ꯇꯧꯕꯤꯃꯜ ꯈꯪꯕ ꯃꯌꯥꯝꯗꯣ ꯎꯠꯂꯤꯅꯦꯕ ꯁꯤꯒꯤꯁꯦ ꯃꯌꯥꯝꯅꯁꯨ ꯎꯠꯄ ꯌꯥꯏꯑꯕꯀꯣ ꯍꯦꯛꯇ ꯏꯁꯇꯥꯔꯁꯟꯅ ꯁꯤꯒꯨꯝꯕ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯔꯛꯇꯅ ꯑꯩ ꯌꯥꯎꯕ ꯐꯪꯗꯣꯔꯦꯅ ꯅꯪ ꯍꯥꯏꯔꯛꯄ ꯌꯥꯏ ꯀꯩꯅꯣ ꯃꯥꯒꯨꯝꯕ ꯑꯃꯅ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯌꯥꯎꯕ ꯐꯪꯗꯣꯔꯦ ꯀꯥꯏꯅ ꯑꯩꯅ ꯇꯧꯕꯤꯃꯜ ꯎꯠꯄ ꯀꯥꯏꯅ ꯀꯩ ꯈꯟꯗꯣꯏꯔꯣ ꯈꯣꯠꯇꯣꯏꯔꯣ ꯀꯥꯏꯅ ꯈꯟꯒꯅꯣ ꯑꯗꯣ ꯏꯒꯣꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯏꯁꯇꯥꯔꯁꯟ ꯌꯥꯝ ꯊꯤꯅ ꯊꯦꯡꯛꯌꯨ ꯊꯥꯒꯠꯆꯔꯤ ꯀꯥꯏꯅ ꯈꯨꯔꯨꯝꯃꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪ ꯅꯁꯥꯅꯇꯧꯅ ꯅꯪꯒꯤ ꯆꯦꯗ ꯗꯥꯏꯔꯤꯗ ꯏꯁꯟꯖꯧ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤꯁꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯅꯪ ꯅꯦꯒꯦꯇꯤꯞ ꯁꯥꯏꯗꯇ ꯌꯥꯝ ꯂꯩꯔꯣꯏꯕ ꯄꯣꯖꯤꯇꯤꯞ ꯁꯥꯏꯠ ꯂꯣꯝꯗ ꯉꯥꯛꯇ ꯌꯥꯝ ꯂꯩꯅꯦꯕ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯨ ꯌꯥꯝ ꯊꯤ ꯁꯣꯏꯕꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯌꯥꯝ ꯊꯤ ꯁꯣꯏꯕꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯕ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯏ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯆꯥꯛ ꯏꯟꯁꯥꯡ ꯀꯅꯥꯅ ꯊꯣꯡꯉꯦ ꯀꯃꯟ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯒꯟꯕꯅꯤꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯃꯥꯗ ꯑꯣꯏꯅ ꯄꯤꯔꯁꯦꯕꯣ ꯀꯃꯟ ꯑꯣꯏꯕ ꯏꯃꯥꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯦꯟꯅ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯤꯟꯖꯥꯡ ꯊꯣꯡꯕꯤꯔꯦ ꯊꯤ ꯍꯔꯥꯎꯋꯦ ꯀꯥꯏꯅꯒ ꯅꯪ ꯈꯟꯗꯕꯅꯦꯕ ꯍꯣꯏ ꯅꯪ ꯅꯣꯡꯐꯥꯗꯣ ꯅꯪꯒꯤ ꯌꯦꯟꯗꯨꯒ ꯊꯣꯡꯕ ꯅꯪ ꯑꯄꯥꯝꯕꯒ ꯊꯣꯡꯉꯝꯕ ꯀꯥꯟꯗꯗꯤ ꯍꯔꯥꯎꯕ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯨꯡꯇꯤꯖꯥꯏ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯦꯅ ꯈꯟꯕꯅꯦꯕ ꯉꯁꯤ ꯇꯤꯟ ꯌꯥꯝ ꯊꯣꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯐꯦꯁꯅꯦꯜꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯉꯁꯤꯗꯤ ꯑꯩ ꯉꯍꯥꯟꯈꯩꯁꯦ ꯑꯣꯏꯗꯕ ꯈꯪꯗꯦ ꯑꯗꯨꯑꯣꯏꯁꯨ ꯉꯁꯤꯗꯤ ꯈꯔ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯝꯁꯤꯜꯂꯛꯑꯒꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯆꯦꯂꯦꯟꯖꯁꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯤꯁꯤꯅꯗꯤ ꯑꯃꯔꯣꯝꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯉꯒ ꯌꯦꯡꯕꯗꯤ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯣꯏꯅ ꯑꯩ ꯀ꯭ꯂꯣꯖ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯥꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯏꯁꯀ꯭ꯔꯤꯞ ꯊꯥꯗꯔꯒ ꯍꯦꯛꯇ ꯇꯧꯁꯟꯕꯤꯗꯣ ꯑꯗꯨꯝ ꯇꯧꯔꯣꯏꯒꯦꯕ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯧꯔꯁꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯇꯥꯏꯞꯇ ꯑꯗꯨꯗ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯩ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯆꯦꯂꯦꯟꯖ ꯑꯃ ꯍꯥꯏꯖꯜꯂꯛꯑꯦ ꯐꯖꯅ ꯍꯥꯏꯔꯒꯦꯀꯣ ꯑꯩꯈꯣꯏ
ꯏꯃꯥꯅ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯒ ꯑꯩꯈꯣꯏꯗ ꯄꯤꯖꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯦꯟꯅ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯦꯅ ꯈꯟꯕꯅꯦꯕ ꯑꯣꯏꯅ ꯀꯩꯁꯨ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯁ ꯌꯥꯝ ꯊꯤ ꯍꯔꯥꯎꯖꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯈꯜꯂꯨꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯕꯤꯃꯜ ꯈꯪꯕꯗ ꯎꯠꯇꯕꯅꯦꯕ ꯁꯤꯁꯦ ꯀꯌꯥꯝ ꯁꯣꯏꯔꯤꯅꯣ ꯌꯦꯡꯕꯤꯌꯨꯅꯦ ꯅꯣꯏ ꯃꯥꯁꯦ ꯑꯗꯨꯝ ꯍꯤꯡꯉ ꯂꯩꯒꯗ꯭ꯔꯕ ꯑꯩꯒꯤ ꯄꯂꯦꯝꯒꯁꯦ ꯑꯗꯨꯝ ꯍꯤꯡꯉ ꯂꯩꯒꯗ꯭ꯔꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯑ ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯍꯧꯒꯅꯤ ꯌꯦꯡꯉꯨꯅꯦ ꯑꯍꯥꯡꯕꯗꯣ ꯀꯌꯥꯝ ꯂꯩꯍꯧꯒꯅꯤ ꯑꯝꯇ ꯈꯟꯖꯟꯕꯤꯌꯨ ꯅꯁꯥ ꯅꯇꯣꯝꯇ ꯑꯩꯈꯣꯏꯗ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯂꯩꯍꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯤ ꯂꯩꯔꯗꯤꯅ ꯃꯌꯥꯝ ꯈꯜꯂꯛꯑꯣꯏꯗ꯭ꯔꯕ ꯑꯦ ꯑꯁ ꯏꯃꯥꯗꯨꯗ ꯂꯩꯖꯔꯝꯃꯗꯤꯅ ꯑꯗꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯤꯅꯣ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯅꯤꯡꯗ꯭ꯔꯤꯁꯤ ꯍꯤꯟꯖꯥꯡ ꯃꯆꯥ ꯑꯃꯈꯛ ꯊꯣꯡꯕꯗꯣ ꯑꯗꯨꯕꯨ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠꯇ ꯏꯁꯟꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯤ ꯍꯋꯥꯏ ꯊꯣꯡꯕꯤꯔꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯋꯥꯏ ꯊꯣꯡꯕꯤꯕꯁꯦ ꯈꯣꯠꯄꯁꯦ ꯁꯤ ꯏꯁꯟꯕ ꯌꯥꯏꯑꯕ ꯌꯥꯝ ꯊꯤꯅꯗꯤ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯣꯠꯅꯤꯗꯅ ꯀꯩꯁꯨ ꯅꯪ ꯀꯌꯥꯝ ꯂꯨꯕ ꯄꯣꯠꯅꯣꯕ ꯑꯗꯨꯕꯨ ꯑꯗꯣ ꯁꯤꯁꯤꯅ ꯅꯪ ꯃꯔꯤꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯅꯣꯏ ꯃꯥꯗ ꯁꯥꯎꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯩꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯏꯄꯥꯗꯕꯨ ꯅꯪ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯃꯥ ꯍꯣꯏꯗꯣ ꯕꯦꯁ ꯚꯔꯖꯟ ꯑꯣꯏꯔꯝꯃꯦ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯒꯤꯗꯗꯤꯀꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯁꯦ ꯌꯥꯝ ꯊꯤ ꯐꯩꯌꯦꯅꯗꯤ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯃꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯑꯩ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯋꯥꯔꯧ ꯄꯨꯔꯧꯕꯒ ꯂꯩꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯏꯁꯟꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯋꯥꯔꯧꯔꯤꯁꯤꯗꯤ ꯃꯆꯥ ꯑꯃꯈꯛꯇꯅꯤꯀꯣ ꯃꯣꯏꯅ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯤꯗꯤ ꯃꯌꯥꯝꯅꯤꯀோ ꯈꯜꯂꯒꯅꯦ ꯋꯥꯔꯧꯕꯗꯣ ꯍꯦꯛꯇ ꯗꯔꯀꯥꯔ ꯇꯥꯔꯛꯇꯦꯕ ꯋꯥꯔꯧꯔ ꯂꯩꯔꯦ ꯀꯩꯁꯨ ꯀꯥꯟꯅꯗꯣꯔꯤꯒꯦ ꯏꯃꯥ ꯏꯄꯥꯗ ꯑꯩꯈꯣꯏꯒꯤ ꯁꯤꯌꯔ ꯇꯧꯕ ꯅꯣꯂꯦꯖ ꯃꯣꯏꯁꯨ ꯃꯤ ꯑꯃꯅꯤ ꯑꯩꯁꯨ ꯃꯤ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯥꯟꯅꯗꯕꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯎꯠꯄ ꯃꯇꯝꯁꯤꯗꯀꯣ ꯑꯗꯨꯝ ꯅꯪ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯅꯣꯏꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕꯗꯣ ꯑꯗꯨꯝ ꯎꯠꯄꯤꯔꯣ ꯌꯥꯔꯦ ꯅꯣꯏ ꯃꯥꯅ ꯇꯧꯕꯤꯕ ꯑꯣꯏꯔꯣ ꯅꯣꯏ ꯕꯥꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯕꯤꯔꯛꯑꯁꯨ ꯅꯪ ꯑꯩꯈꯣꯏ ꯕꯥꯅ ꯁꯤꯒꯨꯝꯕ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯤꯔꯛꯑꯦꯅ ꯑꯗꯨꯝ ꯎꯠꯄ ꯌꯥꯏ ꯅꯣꯏ ꯆꯦꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯁꯨꯕꯤꯔꯁꯨꯅꯦ ꯏꯆꯦꯁꯤꯅ ꯐꯨꯔꯤꯠ ꯑꯃ ꯁꯨꯕꯤꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯖꯔꯅꯦꯂꯤꯡ ꯇꯧꯕꯗꯅꯦ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯖꯔꯅꯦꯂꯤꯡꯗ ꯍꯥꯞꯄꯤꯌꯨ ꯌꯥꯝ ꯊꯤ ꯀꯥꯟꯅꯕꯅꯤꯀꯣ ꯁꯤꯃꯗꯤ ꯑꯩ ꯇꯧꯔꯕꯅꯦ ꯖꯔꯅꯦꯂꯤꯡꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯁꯤꯃ ꯂꯩꯔꯦ ꯑꯁ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯦꯀꯣ ꯅꯣꯏ ꯚ꯭ꯌꯨꯁꯦ ꯑꯩ ꯃꯤ ꯆꯥꯝꯃꯈꯛ ꯌꯦꯡꯉꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯅꯣꯏ ꯆꯥꯝꯃꯈꯛ ꯌꯦꯡꯕꯁꯤꯗ ꯌꯥꯔꯦ ꯅꯣꯏ ꯃꯤ ꯆꯥꯝꯃꯒ ꯀꯅꯦꯛ ꯇꯧꯔꯕꯅꯦ ꯅꯣꯏꯅ ꯈꯜꯂꯒꯦꯀꯣ ꯑꯩ ꯁꯤꯃꯗꯤ ꯑꯗꯨꯝ ꯏꯗꯤꯠꯀ ꯄꯥꯡ ꯇꯧꯔꯛꯑꯔꯣꯏꯕꯀꯣ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯈꯟꯅꯔꯣꯏ ꯚ꯭ꯌꯨꯁ ꯌꯥꯝꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏ ꯌꯦꯡꯕꯤꯔꯤꯕ ꯅꯣꯏ ꯈꯔꯗꯣ ꯑꯗꯨ ꯈꯛꯇꯅ ꯑꯩ ꯄꯦꯟꯖꯔꯦ ꯌꯥꯔꯦ ꯑꯗ ꯃꯉꯥꯁꯨꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯀꯣ ꯃꯉꯥꯁꯨꯕꯁꯤꯅ ꯐꯤꯠꯅꯦꯁꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯒ ꯅꯪꯒ ꯑꯝꯇ ꯃꯥꯟꯅꯔꯔꯣꯏ ꯃꯤ ꯑꯃꯒ ꯃꯥꯟꯅꯔꯔꯣꯏꯕ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯦꯀꯣ ꯑꯩ ꯍꯧꯖꯤꯛ 72.5 ꯀꯦꯖꯤꯅꯦꯕ ꯂꯨꯝꯃꯤꯁꯦ ꯑꯩ 68.5 ꯀꯦꯖꯤꯗ ꯊꯝꯗꯣꯏꯅꯦꯕ ꯊꯥ ꯑꯅꯤꯗ 4 ꯀꯦꯖꯤ ꯇꯥꯗꯣꯏꯕ ꯁꯤꯃꯁꯨ ꯑꯩ ꯍꯥꯏꯍꯧꯒꯦꯀꯣ ꯊꯥ ꯑꯝꯗ ꯀꯤꯂꯣ 2 ꯍꯦꯟꯒꯠꯄ ꯀꯤꯂꯣ 2 ꯇꯥꯕ ꯁꯤꯒꯤ ꯔꯦꯟꯖꯇ ꯑꯣꯏꯅ ꯊꯝꯃꯨꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯥꯒꯤ ꯑꯣꯏꯅꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯦꯛꯇ ꯍꯣꯏ ꯑꯃ ꯑꯅꯤ ꯆꯦꯟꯅꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯅꯠꯇꯕꯤꯗ ꯊꯥ ꯑꯃꯗ ꯃꯌꯥꯝ ꯍꯟꯊꯒꯦꯁꯨ ꯈꯟꯒꯅꯨ ꯃꯌꯥꯝ ꯇꯥꯒꯦꯁꯨ ꯈꯟꯒꯅꯨ ꯑꯗꯨ ꯑꯁꯣꯏꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯦꯄ꯭ꯔꯣꯆꯅꯦꯕꯀꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨꯁꯨ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯏ ꯍꯦꯛꯇ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯏꯁꯦꯡ ꯁꯦꯡꯅ ꯅꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯅꯣꯡꯃ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯗꯨꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯌꯥꯝ ꯍꯦꯟꯅ ꯑꯊꯨꯕꯤ ꯄꯥꯝꯒꯅꯨ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯇꯧ ꯌꯥꯝ ꯊꯤꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕꯅꯤꯀꯣ ꯑꯗꯨꯃ ꯂꯩꯈ꯭ꯔꯦ ꯑꯗ ꯐꯤꯠꯅꯦꯁꯀꯤ ꯃꯇꯥꯡꯁꯦ ꯅꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯒꯣꯜ ꯑꯃꯃꯝ ꯂꯩꯔꯝꯒꯅꯦꯕ ꯔꯥꯍꯨꯜꯒꯤꯁꯨ ꯍꯧꯖꯤꯛ 80 ꯀꯦꯖꯤꯅꯦꯕ ꯂꯨꯝꯃꯤꯁꯦ ꯃꯥꯁꯨ ꯀꯤꯂꯣ 4 ꯇꯥꯕꯅ ꯂꯩꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯒꯤꯁꯨ ꯅꯁꯥ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯗꯤ ꯀꯤꯂꯣ 4 ꯍꯦꯟꯒꯠꯅꯤꯡꯉꯤ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯍꯦꯟꯒꯠꯅꯕ ꯄ꯭ꯂꯥꯟ ꯊꯝꯖꯔꯣꯕ 60 ꯗꯦꯖꯁꯤꯗ ꯑꯗꯨꯒ ꯍꯦꯟꯒꯠꯂꯣꯕ ꯑꯩꯁꯨ ꯀꯤꯂꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯇꯥꯗꯣꯏꯅꯦꯕ ꯇꯥꯅꯕ ꯍꯣꯠꯅꯒꯦ ꯅꯠꯇꯦꯀꯣ ꯇꯥꯗꯣꯏꯅꯤꯀꯣ ꯋꯥ ꯉꯥꯡꯕꯗ ꯆꯦꯛꯁꯤꯟꯅ ꯉꯥꯡꯉꯨꯀꯣ ꯍꯥꯏꯗꯤ ꯑꯁ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯗ ꯁꯤ ꯊꯕꯛꯁꯦ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏꯅ ꯑꯗꯨ ꯇꯧꯒꯅꯨ ꯑꯣꯏꯅꯤ ꯈꯜꯂꯒ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯉꯥꯡꯊꯣꯛꯄꯗ ꯌꯥꯝ ꯊꯤꯅ ꯂꯨꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯏꯁꯥ ꯏꯇꯣꯝꯇꯒ ꯕꯦꯠ ꯏꯅꯔꯖꯤ ꯑꯣꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯕ ꯅꯪ ꯅꯁꯥꯁꯦ ꯑꯗꯨꯝ ꯐꯠꯇꯕ ꯍꯦꯟꯖꯜꯂꯛꯑꯗꯕꯅꯤ ꯑꯩ ꯅꯣꯡꯃꯗ ꯉꯁꯤꯐꯥꯎꯗꯀꯣ ꯑꯩꯅ ꯁꯤꯌꯔ ꯇꯧꯊꯣꯛꯏꯁꯦ ꯁꯤꯗꯤ ꯄꯣꯖꯤꯇꯤꯕ ꯔꯣꯝꯗꯅꯦꯕ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯑꯩꯅꯒ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯑꯩ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯔꯛꯈꯤꯅꯦꯕ ꯑꯁꯣꯏꯕꯗꯣ ꯑꯩꯅꯅꯦ ꯑꯁꯣꯏꯕꯁꯤ ꯍꯥꯏꯔꯒ ꯑꯁ ꯑꯩꯅ ꯅꯦꯒꯦꯇꯤꯕ ꯑꯣꯏꯅ ꯑꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯕ ꯅꯠꯇꯦꯕ ꯅꯦꯒꯦꯇꯤꯕ ꯂꯩꯕ ꯄꯣꯠꯇꯣ ꯄꯣꯖꯤꯇꯤꯕꯇꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯤꯁꯤ ꯅꯦꯒꯦꯇꯤꯕꯇꯤ ꯅ꯭ꯌꯨꯁꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯣꯖꯤꯇꯤꯕꯇꯅꯦꯕ ꯁꯤꯌꯔ ꯇꯧꯔꯤꯁꯤ ꯂꯧꯁꯟꯕ ꯉꯝꯕꯤꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯅꯠꯇꯕꯤꯗ ꯅꯦꯒꯦꯇꯤꯕ ꯑꯣꯏꯅ ꯑꯁ ꯑꯩ ꯁꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯂꯩꯔꯒꯗꯤ ꯑꯗꯨ ꯅꯦꯒꯦꯇꯤꯕ ꯇꯥꯈ꯭ꯔꯦꯕ ꯑꯩ ꯑꯁꯣꯏꯈꯤꯕ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩ ꯃꯇꯨꯡꯗ ꯁꯦꯝꯗꯣꯔꯛꯑꯒꯦꯅ ꯍꯥꯏꯁꯦ ꯁꯤ ꯄꯣꯖꯤꯇꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯅꯁꯥꯅ ꯍꯟꯊꯅꯒꯁꯨ ꯉꯥꯡꯖꯒꯅꯨꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯉꯝꯅꯤꯅ ꯈꯜꯂꯒ ꯇꯧꯒꯗꯕ ꯆꯦꯂꯦꯟꯖ ꯑꯃ ꯊꯝꯕꯤꯔꯣ ꯐꯤꯠꯅꯦꯁꯀꯤ ꯒꯣꯜ ꯑꯃ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯒꯤꯗꯣ ꯌꯧꯅꯕ ꯍꯣꯠꯅꯔꯣ ꯌꯧꯍꯜꯂꯣ ꯑꯗꯨꯒ ꯁꯤꯃ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯉꯥ ꯁꯨꯈ꯭ꯔꯦꯀꯣ ꯃꯩ ꯆꯠꯂꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯅꯞꯅꯒ ꯆꯣꯠꯁꯤꯜꯂꯛꯄꯅꯦ ꯑꯗ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯕ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯖꯅꯋꯥꯔꯤ 20ꯗꯒꯤꯅꯦꯕ ꯆꯦꯂꯦꯟꯖ ꯍꯧꯁꯦ ꯍꯥꯏꯁꯦ ꯑꯩꯅ ꯖꯅꯋꯥꯔꯤ 19ꯒꯤ ꯅꯨꯡꯗꯥꯡꯗꯅꯦꯕ ꯑꯩꯅ ꯊꯥꯒꯠꯂꯤꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯉꯣꯅꯦ ꯍꯣꯏ ꯑꯩ ꯃꯤꯕꯨꯗꯤ ꯌꯥꯝ ꯌꯥꯎꯔꯛꯑꯣꯏꯅ ꯈꯜꯂꯨꯕꯩꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯤ ꯈꯔꯗꯤ ꯌꯥꯎꯔꯛꯀꯅꯤꯅ ꯑꯩꯅ ꯊꯥꯖꯩꯌꯦꯕ ꯑꯃꯔꯣꯝꯗ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯕ ꯆꯦꯂꯦꯟꯖꯇꯨꯕꯨ ꯉꯁꯤ ꯗꯥꯏꯔꯦꯛ ꯑꯩꯅ ꯍꯥꯏꯖꯟꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯁꯦ ꯁꯤ ꯁꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯁꯤꯃꯗꯤ ꯑꯩ ꯁꯣꯏꯈ꯭ರೆ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯒꯗꯕꯅꯤꯀோ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯒꯤꯁꯤꯃꯗꯤ ꯑꯗ ꯁꯤꯒꯤꯁꯦ ꯑꯩ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯣꯏꯔꯁꯨ ꯑꯩ ꯍꯥꯏꯗꯣꯛꯑꯝꯃꯒꯦꯀꯣ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯣꯏ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒꯗꯤ ꯑꯩ ꯌꯥꯔꯦ
ꯑꯩ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯇ꯭ꯔꯤꯁꯦ ꯑꯩ ꯐꯣꯟꯁꯦ ꯄꯨꯔꯥ ꯐꯣꯔꯁꯥ ꯆꯠꯂꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯔꯦꯗꯃꯤ ꯅꯣꯠ 4 ꯄ꯭ꯔꯣꯅꯦꯕ ꯑꯗꯨꯗꯤ ꯔꯦꯗꯃꯤ ꯅꯣꯠ 4 ꯄ꯭ꯔꯣ ꯔꯦꯗꯃꯤ ꯍꯥꯞꯄ꯭ꯔꯥ ꯈꯪꯗꯦ ꯅꯣꯠ 4 ꯄ꯭ꯔꯣꯅꯦꯕ ꯑꯦꯝ ꯑꯥꯏꯒꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯐꯣꯟꯅꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯁꯤ ꯍꯧꯖꯤꯛ ꯅꯝꯃꯤꯁꯤꯕꯨꯗꯤ ꯑꯩ ꯏꯆꯦꯒꯤ ꯐꯣꯟꯗꯩ ꯅꯝꯕꯅꯦꯕꯀꯣ ꯑꯩ ꯐꯣꯟꯁꯦ ꯒꯣꯁ ꯇꯆꯤꯡ ꯑꯅ ꯑꯃ ꯇꯧꯕꯤꯗꯣ ꯑꯗꯨ ꯇꯧꯔꯦꯕ ꯑꯗꯨꯅ ꯃꯤꯉꯣꯟꯗꯒ ꯀꯣꯜ ꯄꯨꯡꯇꯧ ꯇꯧꯁꯟꯕꯤꯅꯦꯕ ꯁꯤꯒꯤꯁꯤꯅꯅꯦ ꯑꯩꯁꯦ ꯄꯨꯔꯥ ꯐꯣꯔꯁꯥ ꯆꯠꯂꯦꯕ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯔꯤꯜꯒ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯌꯥꯝ ꯊꯤ ꯋꯥꯔꯅꯤ ꯊꯥꯒꯠꯂꯤꯁꯦ ꯐꯣꯟꯁꯦ ꯂꯩꯕꯨꯗꯤ ꯂꯩꯔꯅꯤꯀꯣ ꯑꯗꯣ ꯐꯣꯟꯁꯦ ꯌꯥꯗꯕꯅꯤ나 ꯑꯩ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯂꯩꯔꯕꯅꯤꯅꯅꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅꯃꯛꯇꯤ ꯇꯧꯔꯝꯗꯦ ꯉꯍꯥꯟ ꯅꯣꯡꯃ ꯑꯃ ꯄꯠ ꯂꯥꯎꯅ ꯇꯥꯔꯨꯔꯦ ꯑꯗꯒꯤꯗꯤ ꯐꯣꯟ ꯃꯇꯧ ꯄꯨꯡꯅꯝ ꯅꯝꯁꯤꯟꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯕꯀꯣ ꯍꯥꯟꯅꯁꯨ ꯈꯔ ꯈꯔꯗꯤ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯍꯦꯟꯖꯜꯂꯦꯕ ꯂꯥꯏꯅꯥꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯕꯅꯤꯅ ꯑꯩꯅꯁꯨꯀꯣ ꯐꯣꯟꯗꯒꯤꯗꯤ ꯂꯦꯞꯇꯣꯞꯇꯩ ꯇꯧꯕꯁꯦ ꯄꯥꯛꯅ ꯅꯨꯡꯉꯥꯏꯇꯦꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯄꯥꯏꯕꯁꯦ ꯀꯩꯁꯨ ꯑꯗꯨꯅ ꯐꯣꯟꯗꯒꯤ ꯍꯦꯟꯅ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯅꯤ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯁꯣꯏꯕꯁꯦ ꯁꯦꯝꯗꯣꯛꯑꯁꯤ ꯑꯁꯣꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯍꯧꯔꯦꯀꯣ 20 ꯗꯦꯖ ꯀꯩꯅꯣ 60 ꯗꯦꯖ ꯍꯥꯏꯁꯦ 20 ꯖꯅꯋꯥꯔꯤꯗꯒꯤ ꯑꯗꯨꯝ ꯍꯧꯕ ꯍꯧꯔꯦꯕꯀꯣ 22 ꯖꯅꯋꯥꯔꯤꯐꯥꯎ ꯑꯣꯏꯕꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯅꯦ ꯉꯁꯤ ꯍꯧꯖꯤꯛ ꯗꯦꯠ 21ꯅꯤꯗꯅꯀꯣ 21ꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯠ 27 ꯑꯗꯥꯏꯐꯥꯎ ꯁꯟꯗꯦ ꯇꯥꯔꯝꯒꯅꯤ ꯗꯦꯠ 27ꯗꯀꯣ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗꯅꯦ 26ꯂ 27ꯂ ꯁꯟꯗꯦ ꯇꯥꯔꯝꯒꯅꯤ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯟꯗꯦꯁꯦ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯅ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤꯅꯦ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯛꯑꯣꯕ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯔꯣꯕ ꯑꯩ ꯍꯞꯇꯥ ꯑꯃꯗꯤ ꯁꯥꯡꯗꯣꯛꯆꯔꯒꯦꯕꯀꯣ ꯍꯣꯏ ꯈꯤꯇꯪꯗꯤ ꯐꯖꯗ꯭ꯔꯕꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯗ ꯆꯦꯂꯦꯟꯖ ꯁꯤꯜꯂꯤꯅꯦꯅ ꯅꯨꯄꯥꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯅꯣꯏ ꯍꯥꯏꯔꯝꯕ ꯌꯥꯏꯀꯣ ꯌꯥꯔꯦ ꯑꯗꯨꯒꯤꯗꯨꯗꯤ ꯉꯥꯛꯄꯤꯔꯣ ꯑꯩ ꯃꯊꯪꯗꯒꯤꯗꯤ ꯐꯖꯅ ꯁꯤꯟꯖꯔꯛꯑꯒꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯅꯤꯀꯣ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯗꯤ ꯑꯩꯒ ꯈꯪꯅꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯆꯦꯂꯦꯟꯖ ꯇꯧꯃꯤꯟꯅꯩꯁꯦ ꯍꯟꯗꯛꯇꯤ ꯈꯪꯅꯗꯕ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯊꯪꯗꯒꯤ ꯑꯩ ꯐꯖꯅ ꯁꯤꯟꯖꯔꯛꯑꯒꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯁꯤꯃꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯁꯤ ꯆꯦꯂꯦꯟꯖꯁꯦ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯗꯨꯒ ꯍꯧꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯒ ꯂꯩꯔꯕ ꯀꯥꯡꯕꯨꯗꯣ ꯅꯣꯏꯒꯤꯗꯤ ꯍꯧꯕ ꯌꯥꯔꯦ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡ ꯍꯟꯊꯕꯤꯔꯣ ꯅꯣꯏ ꯅꯁꯥꯅ ꯈꯟꯖꯔꯣ ꯑꯩꯅꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯈꯤꯁꯦ ꯑꯗꯨꯝ ꯀꯣ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯒ꯭ꯔꯨꯞꯇ ꯑꯣꯏꯔꯣ ꯁꯥꯟꯅꯔꯛꯈꯤꯁꯦ ꯏꯟꯇ꯭ꯔꯣꯗꯛꯁꯟꯒ ꯇꯧꯅꯔꯛꯈꯤꯁꯦꯕꯀꯣ ꯑꯗꯣ ꯑꯗꯨ ꯂꯩꯔꯦ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯔ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡ ꯍꯟꯊꯕꯤꯔꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯕꯤꯔꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯔꯣ ꯑꯗꯩꯗꯤ ꯖꯔꯅꯦꯂꯤꯡ ꯇꯧꯕꯤꯔോ ꯗꯤꯞ ꯖꯔꯅꯦꯂꯤꯡ ꯇꯧꯕꯤꯔꯣ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯖꯔꯅꯦꯂꯤꯡ ꯇꯧꯕꯤꯔോ ꯅꯁꯥꯒꯤ ꯐꯤꯠꯅꯦꯁ ꯒꯣꯜꯗꯨꯃ ꯊꯝꯖꯤꯟꯕꯤꯔꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯏꯗꯤꯠ ꯑꯃꯨꯛ ꯇꯧꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯣ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯀꯣ ꯃꯩ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯐꯤꯛꯁ ꯇꯧꯔꯛꯈꯤꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯩꯝ ꯈꯟꯕꯤꯒꯅꯨ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯂꯦꯞꯇꯕꯤꯗ ꯊꯥꯒꯠꯆꯔꯛꯀꯅꯤ ꯉꯁꯤꯒꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯠ ꯂꯥꯎꯅ ꯅꯝꯁꯤꯜꯂꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯆꯦꯂꯦꯟꯖꯁꯦ ꯀꯩꯅꯣ ꯍꯥꯏꯒꯦꯅꯦ ꯆꯦꯂꯦꯟꯖꯁꯦ ꯄꯣꯕ ꯃꯤꯗ ꯀꯩꯀꯩ ꯇꯧꯍꯟꯁꯤꯒꯦ ꯈꯜꯂꯨꯅꯦ ꯅꯣꯏ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯒꯣꯜ ꯑꯃꯃꯝꯗꯤ ꯂꯩꯔꯝꯒꯅꯤꯗ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯩꯗꯨꯁꯨ ꯅꯣꯏꯅ ꯄꯨꯡꯍꯥꯏ ꯍꯥꯏꯖꯟꯒꯅꯨꯀꯣ ꯆꯤꯟ ꯊꯤꯕꯗꯤ ꯀꯥꯟꯅꯗꯦꯀꯣ ꯍꯥꯏꯗꯤ ꯅꯁꯥꯅꯗꯣꯝꯗ ꯒꯣꯜ ꯑꯃ ꯍꯥꯟꯅ ꯊꯝꯖꯧꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯍꯥꯏꯒꯦꯗꯅ ꯅꯣꯏ ꯍꯥꯟꯅꯗꯤ ꯍꯥꯏꯖꯍꯧꯕ ꯍꯥꯏꯗꯤ ꯑꯩ ꯍꯥꯟꯅ 5ꯔꯛ ꯇꯧꯔꯝꯃꯦ ꯍꯟꯗꯛꯀꯤ ꯊꯥ 2 ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩ ꯍꯞꯇꯥ ꯑꯃꯗ ꯃꯥꯁꯇꯔꯕꯦꯁꯟ 2ꯔꯛꯈꯛ ꯇꯧꯔꯒ ꯂꯣꯏꯁꯤꯟꯒꯅꯤ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯒꯣꯜ ꯑꯃ ꯊꯝꯖꯧꯕ ꯑꯗꯨꯒꯤꯗꯣ ꯅꯪꯅ ꯊꯝꯃꯤꯕ ꯒꯣꯜꯗꯣ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯀꯩꯗꯧꯅꯤ ꯅꯣꯏ ꯌꯦꯟ ꯀꯧꯅꯁꯤꯔꯣ ꯁꯥ ꯀꯧꯅꯁꯤꯔꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯔꯥ ꯑꯗꯨꯒꯤꯁꯨ ꯈꯟꯅꯔꯛꯈꯤꯁꯦꯀꯣ ꯑꯩ ꯅꯣꯏꯒ ꯏꯟꯇꯔꯦꯛꯁꯟ ꯄꯥꯛꯅ ꯐꯪꯗ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯗꯣ ꯈꯟꯅꯔꯛꯈꯤꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯅꯣꯏꯅ ꯀꯩ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔ ꯇꯧꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ